Kanglei News ki numidangi pau mineng tabi du pungna maku romai lamamna ikokno na khurumjari Maitai amadi kuki mahroi singda pamdaba thodo amata thogai loi MSU Manipur da hokhiba kumja 2023 gi May 3 dagi hauraga Maitai amadi kuki marakta irang thoktuna misi mina kaya marum yaurabasu Maram area da mahitamduna leiriba Maitai amadi kuki mahroi singdadi pamdaba thodo amata thogai loi haina Maram Student Union na phongdorakli Kuki na taliba separate administration chief minister na ngakopani mayang lambam Rameswar Manipur macheta na tuwai na ba honaragliba kuki singi separate administration gi WAPHAM asi chief minister nong tumambiren na lusing balenga asina ngakopna lakpani haina Kakching gi AC gi MLA mayang lambam Rameswar na phongdokre Sorepa gi Lanmi manga Indo Myanmar border dagi Phare aina thingraba Manipur gi lal holub ama oiriba Socialist Revolutionary Party Kanglei-PA gi Lanmi manga ngarang Indo Myanmar border Pillar 77 manakdagi manga suba Assam Rifles ki kangbu na Phare hairi paraba Sorepa gi Lanmi manga adu Kakching police station da CHEKSINNA hairi pause sina pangba pau gi matung inna paraba sing adu Thauba Leisang Tem Chomorjit Apokpa Elmangi Govinda Gram makha lekai dagi langamba Elias Pebam Apokpa Lekhidrabam Kadam Singha Laistram Raju Singha Elias Depa Elias Nelson Apokpa El Raju Kainau Ahmad di Khamba Elias Milan Maitai Apokpa and Tombi Mitai Kairao Langdumdagini Makoi gi mobile phone ama recover tawre paraba miyoi manga si Kakching police station da CHEKSINNA hairi India gi Republic Day January 13 ki ayuk pung 3 dagi numidang wairang pung 3 fauba Sorepa na total shutdown lauthokre numit asigi ayuk pung 3 dagi numidang wairang pung mga fauba general strike lauthokre haina aina thingkraba Manipur gi lal holub ama oiriba Socialist Revolutionary Party Sorepa Kanglei-PA ki publicity and organization gi thopuribi MC Yaifabina khudyak piduna press da thadorakba cherol amana hairi hanjin MOA gi office solon chinduna thambagi thawong mahiroi lup mangana akan bamongda condemn tawkre Kamjong Myanmar border check post in KNA-BI gi TANGKHUL IM isolinaw mayam section view group ani yengtinanaba singse thajin birakanu AMSSDC Leimakong Kangpokpi to CC Pur Fauduna Saliba Kuki Sing Adar Yaudadi Leimakong Army gi get Fauduna Saran Kidra Tay amasung Maitai Pangaldi Sing da Kundaba Yadribani Kanagumba Kharagi Higaiwada Maiwalaikumchi El Rameswar Mitai amasung Maitai Pangaldi Hauji Sing da Kundaba Yadribani Maramaduna Aikogi Lamasida Aiko Yamna Kudong Tiningaini Mashida Kanagumba Kharagi Higaiwada Aikogi Maiwalaikumchi Aiko Nungsizanana Tatpa Mathau Tai Aina PDA gi chairman Sorepa Kairao Kendra gi MLA Loreng Bam Rameswar na phongdokre